ꯈꯨꯔꯨꯝꯖꯔꯤ ISTV ꯒꯤ ꯄꯥꯎꯃꯤꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯉꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎꯗ ꯃꯅꯤꯄꯨꯔꯗ inner line permit chanahanaba honabada sakana thausadaba amadi miraiba leite haina chief minister okram ibobina house ta phongdokre pau sagona pizari lamdamsida inner line permit system chanahanaba honabada paliba sakar asina thausadaba amadi miraibi wafam leite haina ngasi sathakiba assembly gi bifamda chief minister okram ibobina phongdokre ILP chanahalu haiba dabi tawraduna miyam gi hewama hojik changsliba asiga mari leinana question hour loerba matungda house ta warwal ama thamladuna issue sida sakana lumna logde haibasi langani wafamasi center gi purview da leirabasu state cabinet na warib loduna assembly na su tangkak anirakta pass tawkhre sathariba session sida su amu hana pass taw haibasi hanjin loba warib oina thoktuna house asi phagi tagadra khanmani sakana matam gi oina center da chanahanbina na ba takshinduna lakli haiki amarumda Manipur da inner line permit system chanahalu haina ngase su toan wafam kayada miyam no khongjang sanction lugulona na wakat mi pham pangthonaki sanction liba khongjang saruka boina khoiraman kaithel ahum gi imai ben singna kaithel ahum da wakat mi pham sataki kaithel pham bi ima singna punsin duna khongjang saruka moina rally chanana ba honarak pada police ka kaithel pham bi imai ben singa mungnaki police na kaithel ahum gi luchingbi ima mangi rani pakpi radesna amadi ibetombi phajinki Amorumda ILP Manipur da chanahangadabani haiba dabi tawraduna ngarang sizamai area da lamdam adumda nupi kaya na saruk yaduna meragi rally ama satki police na pamdabu thodok thoktona na ba akan maong da section thorang lokhatki amorumda kongpal thongkhong dagi lamlong bazar phawba lamdam adumgi nupi kaya na saruk yaduna meragi rally ama satki Mahiroi sing Manipur da ILP chanahanana ba changsilak pa khongjang laksinana ba sakana mahilosang sing suti thadok khibada mahiroi amadi mama pa sing na penadre yamasaki matang da pawdom ama Manipur da inner line permit system chanahalu haina joint committee on inner line permit system Manipur na changsilak ba khongjang kansilak padagi Manipur sarkar na mahilosang sing suti thadok khiba asina mahiroi kya lairik paning dabagi chang hengala pagaloinana arembada matam manghan ba amadi sana khona duna leire class 10 gi second terminal exam haugodoba hayeng nangairaba matam asida mahiroi singna school kaduna oja singa akhang khangda tathok tasin tawnagadaba yamna maru oiba matam asida sarkar na numit humni miyam gi khongjang laksin na suti thadokhiba asi aranba thausilni Manipur da quality education purakani haina sarkar na kanna lauringai cherak asida miyam gi irang laksin na ba mahiloi sing suti thadokba haibasi mahiroi singi oina laibak thibani haina mama mapa amadi ahlaman singna phongdorakli angang nu bi banmak se loina mang matare sanadana yena khayeng hunna loina len na leire Masih angang panamang kung ngahak lele suti na taare. Ako'y paan ba nga mo ito rin Manipur masan ngayon. Loy na maang batari. Masih academic career si kajana ako'y bihog dragadi. Ako'y tunggi mirol da ako'y angang jingje education da kara asoy bala kadang mali. Suti dado kasi tagang demang de loy magjere. Nakoy angang singge kari kadoje loy mangjere akoy mangje bagatan angang suti thado ko sina angang je toy ko ngong na ko chen se le rebo tung gi pursi da di ta ko la tani ar jong se tau tawi do khai na angang yam tatna suti na jom parikha tau jo wo je akhoi cha chujing parikha yaw kin le le ta han dana ma che yang tung da or ko do phibam ji ko me na kai yengbi ga do no parikha tha dana pass to hol le ga aphabu oi duri bra machim jo akoi khara khalle ba koina Amoromda mahiloi sing suti thadokhiba asina mahiroi kya tawpham khangdabadagi aremada matam manghanduna leire haina mahiroi kya na phongdorakli makoina school kaduna mahi tamba pami haina masa gi oiba mot thamlakli school suti thabsi yaningte maramdi akoina si chana leirabanina khoi manga kusai ISTV News Gidamak cameraman Yamagaloina Pavdam Jariba Sunil Kumar ISTV News Info ngarang karsing da pangthokiba Rajkumar Shitalzit ki chamasu mapokumon thoromgam mari lenana madugi pauda Rajkumar Jhaljit haikibadu Rajkumar Shitalzit haigadabani ngarang thorom adugi sarugam oina aibi kungamangana saru yaduna Shitalzit ki sharing sedina bamasu pangthoki
ngasi July ki tang kun gani pandagi August ki tang nipan phawba state sin mathung na pangthok kadaba sahi manga gi makhada liba ngang singda diarrhea control tawna ORS amadi zinc tablet yenbagi hodopgi thoram ngasi Jenims ki conference holda pangthokre Directorate of Family Welfare Services Sindhuna Pangthok ki thoram maduda Health Minister Phungjatang Tonsing Health ki Principal Secretary Dr. Sohel Akhtar Family Welfare ki Director Dr. Oibomsa Health Services ki Director Dr. A. Bijoy Jenims ki Superintendent Dr. W. Gopi Mohan Singh Mamaru Bemiu Singh Sarvyaki Wangang ki basing na phungdona ki bada diarrhea narabadi ORS khaktabak pitau hainara badu ngasidi masigi matakta zinc tablet ama hapsinduna pitak labadi hena phare haiba khangmangamle pangthok kadalba program asi mai partner hona minasi agang singda hidak pataku matamda section na mapung phana thakna na mohna kadabani loinana laina si mapung phana mutat pangamna program asi pangthok kadalrubani haiba wafam sing phungdona ki minister Phungjatang Tonsing na matam sana agang singda hidak asi pitak labadi program asi pangthok bagi kana balaigani miyamna asigumba campaigners da mateng pangbiu haiki Coaches Welfare Association gi miyut sing yauna pangthok pa pawmi sing una ba mada mara leiba sing kan kat palaite handa ke level thiba thodok ama tayel gi side thok ki basiga mari lena sing da che thaduna khangan khre haina association gi general secretary bom sana phungdok khre tayel da leiba sai office ta pangthok pa pawmi sing una ba du da ma makha taraduna sanai sing na hoki ba July kun ga mari da coach chaubuna harassment tawre amadi coaching da mathong huk tabak chathare haina sai gi deputy director da che tharai matung da mu oza sibu dismiss tona bo phom harak patagi hojik sai gi high authority da thabak lokot pinera base ikre thodosi gi matang da losin ba kari sulaite maral leirabadi dandi phangba tabani haki ekoina sem masi thajare masi am confidence ni yaragati masi suspend to biro inquiry to biro matungda adugi maral leba akanba action do lokot biro sumamagdi even magi thabak tatba nadraga any piba yaba punishment bibiro na koi sidi re to sidile koi gi sai gi manungda watho ama thre sidi si sai gi official nadraga director insas koi gi STC gi insas warden singna namsal laga thamire hedna almaina apet ire aduna ekona kai mutta action lawdi da gi monda khatam uji adugi duna maram murga koi luxury habdu mayamda kaksana ba koi kojabani koi kana next koi kana kangamje handakta tayel daliba sagi coach o chawba mahakna nupi sanaroi manga da mathong huk tabak thabak chathai habigi matangda local club amadi sanaru singapur mami pham ama pangthoktuna coach asi dismiss tawna ba ware blokre tayel daliba sagi indoor hall da pangthoki ba pham maduda club singi mihut sing sarubyaki pham maduda coach asi angi pham thokpadandi phangadabani mari leba authority na matungda sigumba thotok asi thoktara hona biu amadi coach singa su sanaru singa discipline leina loina duna thoning da thodok thoktara hona gadabani haiba ware lore haina sanaroi amana phongdoki koi to mayam tunda matunda koi gi athletic post sarsawa thabotagi lamne to secondly magi crime dagi kuchika matung ina legal action do pa lokapa masu yadani ahjarti se hojit thodi ba thodo sida sagi prayasing lan puriba sida sagi miyamda amadi kosaw gi marata sibu semko kosaw gi nupisina koi victimize to riba prayasing da latba wahibata to tanga wahibata kasina riba Ideal Club ki President Mangina nimit marini ki manungda sai ki authority na wayap singa se thabak oina pangthok ta batarabadi CSO singa loina duna miyam gi mifam pangthok tuna khongjang sangsing gani haki da oina bai wising there sing na se khatuna ona ri ma do koi asi last day si koi kasi hai koi yin public meeting da report fajar thambi na progress da koi ba bal apna pam thok tra bai wising there sing pam thok tra adon de ne da ada ko da ki ai ko da si tu initiative to lobby wa ja
Mahakabi Angang Halgi, Chamaga Kunganitu Suba Mapok Kumon Thorom Ngasi, Manipur University Library Mamanga, Laibaka Mahakabi Sigimita Mamanga Hodo Krehari. Thoromaduda Manipur University Librarian Thonozom Komdon Singh, Professor Elangun Dinamani Singhana, Thorom Maruba Music on a Saruyaki. November Tankungani Panda, Lusinga the Thomasada, Samina Pantokpa, Sananeba Scholars Sing Mahakabi Maram the Iba, Grazi Waring, Ladik Pongba, Site Academy Gimana, Panglava, Aiba, Jodas and the Son of Sambuika Kom the Botpana, Thorongi Pung with a Satam Sing Wagani Hari. Impal Dimapur Lambigi, Maharabi Lamka Yorumdai, Main Road Kimataida, Sakti Lairaba, IED Bomb Malaram Badagi, Assam Rifles Bomb expert like a Pokahan Cre. To those saying, I say you Pumarum Tabumatam Tokibani, Bomadu Mudbundali, Bakunga Suba, Assam Rifles Post. Masigi B company ki kambu amana lambi tu da rutin ROP sakra sangai police station ki manung janba Maharabi Lamka yogada ba meter chani rom walingai lambi ki yethang masaruk tahoba upambi makungda plan tawr ka thamlam ba thengnak pani bom lai re khang batagi ba pom madu da Assam Rifles ke hand force sangai police amari powers ke commando sing thomjulaki tungda lambi da asarok sing thengjinduna pung teret makhairom tabada aswangam yaudana pokayan ki hari Muslim Singi Yam Namaruba, Ramazan Tagamari Lena, Nasi, Nauya Pakala Pakendri Manung the Liba, Yang Tang Tara Hayamadi, Palak Bilis the Liba Muslims in that Polomkia Yantokre. Then Academy Director Soya Samanautona, Yum Chanini Fugi, New Sinda, Chatau, Sangom, Amadi Chinian Singba, Yum the Sanguni and Toki. Festivals that Matin Palapagita Mata Muslims in the Tagapa Pondonaki, Esmanautona. And the Muslim lady was at the Kutumak, Awan, cutting the Saru Yaminaduna, Santi Yamadi Sakopa Purana Minasi Haki. Chakotpagi lambida top taba akhoi kendra sigi atai area sing dagi sotha hogdaba yamna ideal oiba yam tamjeninga oiba dugumba khungang ama wo helangna bagi pandamda khoi punamak khusan na wak tawmina sedna ngasigi it lakpagi khoigi haraw kumai lamda sida aigi maiki digi appeal tawjeri Malayam Gimapam Ati the Pangtuk Nabagum, Manipur the Su, Hepatitis Forum Manipur, have formed the Sinduna. Think again, Hiba Tim the Hepatitis Day at home, Lamiano Sali the Pangtokre. Tomaduda, Max Joint Director M. Abiram, have formed the President Arketiken, Joint Secretary L. Deepak Amadi Treasurer, the Suwas number of music on the Saruyaki. Hepatitis Hibasi Mato Karmana, Pagi Hibadu, Slight Capture Miam the Kanganki, Torumadi Lenana, Wanga Gibus in the Pondora Kibada, Miam the Hena Kanganaba. Motorcycle da road show pangthok na bhonar badu lebaki wad bibim masada pangthok pangam kidre hepatitis ki maram da CBO NGO amadi masida victim wadi basingna solution ani manga adwai digi thabak tawba kibani hepatitis asi miyam punna khamin na ba pressure group amadi mera privacy mateng changi anaba si treatment tawbangam dre haina lai thokpa yaroi anaba si layeng na mohona bada chayol amada lupa lising manga di changi ets policy ki makhada ART liam na phangan bagum hepatitis ki su policy siam dona darkar lai behida langthak sing liam na phangan biu haiba wapam phongdok naki joint director Abiram na SIB ga sago nari basingna ART charbasu hepatitis ki gyan ning thina lehong daba amadi treatment tawba nang hong daba digi sibi ki changwang khalagli mastagi ngak to ke harabadi nganna basi khangdok pagal na liver phagana bahona ga dabani haki Loslak pada maru bapau amu kana pizari Manipur da inner line permit system chana hanana bahona bada sarkar na thoksa daba amadi mirai balaite haina chief minister okram bibobina house to photo krai ISTV ke pawmi ing tabri sing amu kana khumjari